Nungai nungai wari yamna taida ano ba American YouTuber ama America gini maksi YouTuber ni adu actual masi Ukraine gi misak ni mapa di Ukraine da pop ni amasung maksi houjik ka America da leire around 24 years ki angang ni YouTuber ni mak Afghanistan kan loina danger oi ba war zone mafam ka chalaga video semi video upload to we views like asum lag e adu pu mangon da pente mangon da lag views like ma masina pente ano ba fam kaya explore to si pamba adu gumba khalon amma yauri mangon da so nupa si gi matang da worldwide da hujik am na naina kre ngarang am naina kre mingna Mikhailo Viktorovich ka we so mana tawrui se angak pathabak ni hada ki se daring step amani am thona lai ba bani aduga adugi maram da ni wari se naina kri se adu danger oiba aduga potse problematic su oiba so karino haibata Andaman Nicobar gi islands sing mayam sing marakta North Sentinel Island aina amalai pani maming chat pani aduga masida satlaga photo video blogging tauge amsung upload tawraga views amati like khak lobagi tamakta mana North Sentinel Island sida boat amaga satkre aduga mafam je thungle samada torban sida North Sentinel Island sida ka uncontacted tribe khara laidana masi mokhoi jam danger oi bani amasung maduda lep na phana kuin lere pungkhai ma pung ma huisel khongle law khongle adu kanana su maduki ma khonjela se tadre thoraktre mauda mark se thorak no makhoi bu huisel khong ko thok pani hairi so North Sentinel Island ki indigenous tribe makhala se ngasi su uncontacted ni mark se prithibi ki kana ka makhoi ga contact laiti makhoi masa gi language culture tradition da lai phi set percent ra makhoi madugi masani makhoi gi hingjari kana mata makhoi mapang gi darkar oiti haidon khali makhoi ase so North Sentinel Island gi tribe sing ase makhoi se phi ron set panate amata aduga makhoi mapan ki mi sing ase contact oi su pam de hoji phawbata so Indian Ocean dani lai se Andaman Nicobar gi mayada 2018 da masida case achu amasu oiki masida John Allen Jaugoba American Christian missionary ama dharma sandok pu masida chatkibani wada da chatkibani adu pu mabu masigi tribe sing asina hatoki even magi podi adu phawbata phangkide magi mayum gi ma phawna madu mai podi aroi bakjang du ukide mangondi yamna haibi kheri adi chatkanu masi chatkanu bera yam ka mafam ni mkhoi yamna hostile tribe ni amasu yam bera ka bani haidna adu masu ya yakide chatli adu thawai kala sukalani Christian dharma sidam tang sandu ke khangalam ge khangchanu makhoi laila su heita bani uncontacted people ni dharma asi khangati makhoi su kana jai amasu si vibe si bani asu bo khalon amaga chatlo bani adu bu mahak bo hat kre halaki dresini so masigi wari island asida hat ki haibaga wari ase America di yang launa lina tan lai bani America the very famous aduna makhoi YouTuber sigi se masigi makhoi sida chatning ba khotning ba explore tan ba asigi wakhalon amasu pok nai sini so hojiki Mikhailo asisu anasu mark se North Sentinel Island sida chatpagi makte am kana hot na roya adu ma bu thingba adu hadak se mark su wayam dora chatki bane mathan ta bot che tora mafam sida yaure adu kana su topi rakche masida ki mana Coca Cola gi ken amaga yopi amaga tharam laga mark ase madaki thaudra ma ki hi ji lak laga south lom da mak sakhalak le island asigi masigi charak asita Andaman Nicobar rom gi mkhoi gi nga pha ba kharana thengnare aduga hangle masida gi na kari tori no ina kanano nang kai de gi lagli no hai matam sida ma ga se just ai YouTuber mani amsong American machani masida lak pani se sit out of rule ni Sentinel Island somda chatpa madu gi manaka chapa se government thingi aduga atopa mapani ki tourist amadi sanghante kari gadi danger oi bani na thawai mangni oi bani na so ngasai gi nga pha sing sina nupa asing tang police ta hai kre nupa ma sida changlak le haitro masida gi mako police na phare arrest ko hujik police ki remand lai re jingnari china ka na matam ta mak asidi khoi gi vaccinated mini mapan gi bini Europe lom gi mini mangon da kari anabale maru su jingnari aduga kari go ma Sentinel Island sida anaba sandok pala ibra natraga mokoi duga contact torabadi anaba sandok tor mokoi du sip tari nab tari di kanana adu kai tawni asugum jingna bam sulai maram di past history da Australia da European singa sina mahik matai sandok laga makut makna hatraga su mahik matai da mayam hathan ki bagi Europe da adugu hathan ki bagi wari mayam leiba masipur maki chingat narak le adura maram bari ko mangun chuki bani magna chaturisi da mahik matai mak vaccinated mini maun da kari ana blai khangbra asigumba question ke adage hojik ma se remand leire aduga mark se kari gomba guilt oirati chahi nipan phawde jail ki saja jail ki punishment pbi asig asugumba wari se views like
खक फंगबगीदमक्ता नॉर्थ सेंटिनल सिदा चलगा वीडियो कापतोरादि माकी वीडियो से मीनी याम येंगनी लाइक्स याम फंगनी पैसा फंगनी असिगुम्बा खलोन चटकेबनिसनी so mak si houjik asigum wari kya so daring thabak ni hai pa atu pu mi na government na atu athing bulai bani na Indian government ki athing bulai Indian government under dani so madu ki tribe sing se mura ba necro type ki tribe sing ni atu ka mukhoy se phajana manak sang tara hoji photo ka pa khot pa su thoin tawdri ma ne atu ka mukhoy mathak ta aeroplane ka nak na pa ten aeroplane ka pa atu ka mi sing ka lak ba han yam yaw khre European sing ama se mukhoy sita tandarak pa talangan tandarak pa ten ka pa mukhoy se dangerous adugumba hostile type ke adugumba tribe ni haire hojik su leiri se aduga makhoy asiga karimata samna biru anu makhoy hingi du hingjerasanu haina sumain leirak pasida amuka changsalaga tawrap sida arrest tawbani